ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯅꯕ ꯈꯨꯡꯒꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯊꯥꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯆꯠꯅꯕ ꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯅ ꯑꯃꯥꯏꯕ ꯇꯥꯎꯔꯦꯝꯕꯅ ꯇꯧꯔꯛꯄ ꯃꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯍꯩꯖꯕ ꯂꯥꯏꯋꯥ ꯇꯤꯜꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯆꯠꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯣꯜꯂꯧ ꯄꯜꯂꯧꯅꯅꯕ ꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯌꯥꯝꯁꯤꯡꯅ ꯆꯠꯅꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯎ ꯐꯩꯖꯟꯕ ꯑꯃꯗꯤ ꯎꯒꯤ ꯃꯊꯛ ꯑꯗꯨꯗ ꯀꯤꯔꯕ ꯃꯃꯤ ꯀꯌꯥ ꯑꯃ ꯎꯍꯟꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯄ ꯍꯧꯔꯨꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯝꯈꯥꯡꯗꯒꯤ ꯍꯜꯂꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯅ ꯆꯠꯈ꯭ꯔꯤꯕ ꯈꯨꯡꯒꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕు ꯃꯍꯥꯛꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯂꯥꯏꯃꯨ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯆꯤꯡꯊꯦꯛꯄ ꯑꯃꯗꯤ ꯅꯩꯈꯥꯏꯕ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕꯕꯨ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯅꯤꯡꯗꯨꯅꯒ ꯂꯩꯕꯒ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯅ ꯇꯧꯔꯤꯕꯗꯣ ꯈꯥꯝꯂꯝꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯆꯠꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯅ ꯈꯪꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯅꯔꯨꯔꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯈꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯉꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈ꯭ꯔꯤꯗꯦꯗꯀꯣ ꯍꯥꯏꯗꯨꯅ ꯆꯩ ꯊꯥꯡꯗꯨꯅ ꯀꯞꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯈꯣꯡꯂꯩ ꯊꯨꯅ ꯑꯩꯈꯣꯏ ꯀꯛꯑꯦꯟ ꯃꯤꯉꯝꯕꯕꯨ ꯀꯧꯊꯣꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯀꯣꯛꯌꯦꯠ ꯑꯗꯣ ꯄꯤꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯆꯠꯈꯤꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯀꯛꯑꯦꯟ ꯃꯤꯉꯝꯕ ꯇꯣꯡꯗꯨꯅ ꯑꯃꯥꯏꯕ ꯑꯅꯤꯒ ꯂꯣꯏꯅꯅ ꯆꯠꯂꯒꯦ, ꯑꯗꯨꯗꯨꯒ ꯀꯣꯛꯌꯦꯠ ꯑꯗꯣ ꯂꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯀꯛꯑꯦꯟ ꯃꯤꯉꯝꯕꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯀꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯛꯑꯦꯟ ꯃꯤꯉꯝꯕꯗꯣ ꯑꯃꯨꯛꯀꯁꯨ ꯉꯁꯤꯗꯤ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯛꯑꯦꯟ ꯃꯤꯉꯝꯕ ꯂꯥꯛꯄ ꯎꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯛꯑꯦꯟ ꯃꯤꯉꯝꯕꯗ ꯀꯥꯈꯠꯇꯨꯅ ꯑꯃꯥꯏꯕ ꯑꯅꯤꯒ ꯂꯣꯏꯅꯅ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯇꯥꯛꯂꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯋꯥꯡꯂꯕ ꯆꯤꯡꯗꯣꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯄꯅ ꯆꯤꯡꯗꯣꯟ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯅ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯊꯥꯞꯅ ꯑꯃꯨꯕ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯅ ꯃꯍꯥꯛꯅ ꯇꯣꯡꯂꯛꯂꯤꯕ ꯀꯛꯑꯦꯟ ꯃꯤꯉꯝꯕꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯛꯑꯦꯟ ꯃꯤꯉꯝꯕꯗꯣ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯀꯔꯝꯕ ꯁꯨꯔꯨꯡ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯨꯔꯨꯡ ꯑꯗꯨ ꯊꯦꯡꯅꯔꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯕ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯌꯧꯔꯛꯄꯗ ꯊꯣꯡ ꯑꯃ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕꯒꯤ ꯂꯥꯏꯔꯣꯟꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯍꯥꯡꯂꯨꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯀꯣꯛꯌꯦꯠ ꯑꯃꯨꯕ ꯑꯅꯤ ꯑꯗꯣ ꯂꯧꯊꯣꯛꯂꯨꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯌꯥꯡꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯁꯤꯡ ꯑꯃꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯆꯤꯡꯃꯤ ꯀꯥꯡꯕꯨ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯇꯨ ꯖꯣꯝ ꯆꯣꯝꯕ ꯃꯈꯨꯠꯇ ꯊꯧꯔꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯇꯥ ꯑꯃꯃꯝ ꯄꯥꯏꯕ ꯁꯥꯔ ꯂꯥꯏꯔ ꯈꯪꯗꯕ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯃꯤꯠ ꯃꯅꯥ ꯄꯨꯝꯅꯃꯛ ꯏꯂꯪ ꯂꯪꯉꯤ꯫ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯖꯔꯕꯁꯨ ꯃꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯈꯣꯡꯂꯩ ꯊꯨꯅ ꯀꯛꯑꯦꯟ ꯃꯤꯉꯝꯕꯕꯨ ꯇꯣꯡꯗꯨꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫
asomna lakpana haujikti amaiba barjalal mahaki sumang yorokli mahaki sumang yoroklabada hanana ngaiduna leramba amaiba sing aduna kari kamdu rakle thabak ado mai palaklabra haiduna hangi asomna wari watai sandarabagi tungda amaiba barjalana hoi ekhoi mai palakle koyet ani sini haiduna koyet ani do utli koyet ani do uba matamda lairiba amaiba punamak ado yamna haraunakhi makoina soidana mai paklaragani khalladuna matam aduta makoina ngasaidagi sijinnariba kakyen mingamba aduna mahake chakthak piro hallage haireklei wafam aduda amaiba barjalana kari oina chakthak tambu haibano haiduna hangi matam aduda kakyen mingambana aibu isa sagal latuna singduna phukhiba tingkam laikam machin manau ani bu aigi khuta sinau aduga makoi ani bu aina tap tana laknarabagi tungda thadok khidoribani haiduna amaiba barjalalda haireklei wafam adu tabada amaiba barjalal swai laukhrei mahakna ngasaidagi honaribasi tingkam laikam machin manau anigi mapangal sakti hengkalhalibani adubu karigumbata tingkam laikam machin manau anibu kayen mingambada pithok luba taragati kayen mingambana tingkam laikam machin manau anibu puduna soidna chakhragani aduma tawribadi ngahandagi mana tawriba thabak ase karibu kana jagadori maramaduna kayen mingambana hairiba tingkam laikam machin manau anibu mangonda sinau hari wafam ado amaiba barjalana yaramdi asomna kayen mingambana hari wafam ado amaiba barjalana yadaba aduda kayen mingambado yamna saukhri masidagidi amaiba barjalalda nangi thabaksu aina tawbiraka aina pamba polam piu yadaba nangdi amaiba tawdire mage makutta maithiba oira sanu haiduna sap tramlobagi tungda mahak wafam barudagi chakhrei adumna kayen mingambana sayamba aduta amaiba barjalal masa ado yaman nunga jaramdi maramdi mana honariba punamak ase haujikti maithiragani haibase maha khangjari adumapu mahana sanaruriba lai tingkam laikam anibu sijinnadanaди khak toklaroi khaladuna mahak tingkam laikam machin manau anibu kauthoknabagidamakta mahakna sem sarakhi numit adugi ha hing nongyai yorokpa ngaiduna laikhrei matamde asom haukibana haujikti numidangi pung 12 henjalakli matam aduta amaiba barjalalna haina khibagi matungina tingkam laikam machin manau anibu kauba horaklei adumna kauthokpadagiti safu adudagi tingkam laikam machin manau anibu thoraklei aduga amaiba barjalalda aikhoina haikhiba thabak ado pakthoklabra haiduna hangi wafam atu tabada amaiba barjalalna aina tawgani haikraba thabakti sodana adumak tawi maramaduna nakhoina su tawgani haigiba thabak aduti aigidamakta honabiduna tawba tabani wafam adu tabada tingkam laikam machin manau anina madugi wafam ado aikhoina lepkadabani nanga lepkadabanati kadai aikhoida koyet ado piraklo hairi wafam adu tabada barjalalna mokhoina laruriba koyet ado tingkam laikam machin manau anida piri madu pibadagidi tingkam laikam machin manau anido yamna harau nungaiba haibado oiri masidagiti makhoi anina koyet ado upsanduna haujikti makhoigi mangkhraba sakti punama hanjallakpagum yamna harau nungaijari asomna tawrambadagi haujikti amaiba barjalalda onsinduna hairi taw amaiba nangna nangi yeknaba oiriba amaiba tawdirembabu maithiba piba pamlibado ngasigi ahin ngasida mahakpu soidana aina maithiba piragani mahaki michang changduna leiriba khoyum lai laring thau sana mahi amati yudo pakhangba makhoi aniga loinariba layam punamak aina ngasi ahin ngasida maithiba piragadabari maramaduna naha karisu nungsa thiruganuko haujik aikhuna tawgadaba haibabu aigi damakta lepigadoriba laimu tinmu layam saroi ngaroi punamak ado haujik kaukhatuna khundinnagadabani maramaduna aikhoi anina thokpa laising adu pu laitainaraki tawgadabu hairiba thoram masida miyoi kharagi thawai mirel changani maramaduna hariba thawai mirel sing ado nahana pigadabani madu natrabadi amaiba tawdiribabu thingba haibasidi oithoktabani wafam adu tabada amaiba barjalalna khullasida leiriba leikai praja miyam masidagi nakhoina lawningba thawai punamak lawba yagani aduduga amaiba tawdiriababudi ngasi ahi ngasida mahakpu yaibi lawgadabani hairi wafam maduta tingkam laikam machin manau anina su yaraduna haujikti makhoi chatkrei asomna tingkam laikam machin manau ani aduna khul adugi
ꯂꯧꯕꯨꯛ ꯂꯧꯀꯣꯜ ꯑꯃꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯆꯤꯡ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕꯗ ꯂꯩꯔꯤꯕ ꯆꯤꯡꯃꯨ ꯂꯩꯌꯥꯝ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯀꯧꯈꯠꯂꯤ ꯑꯗꯨꯝꯅ ꯀꯧꯈꯠꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯤꯡꯃꯨ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯃꯅꯗꯤ ꯍꯧꯖꯤꯛ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯂꯥꯏ ꯑꯃꯠꯇ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒ ꯌꯦꯛꯅꯕ ꯑꯣꯏꯔꯨꯕ ꯍꯥꯏꯕꯁꯤꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯛꯂꯤꯕ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯆꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯥꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯕ ꯌꯥꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯕ ꯌꯥꯎꯔꯤ ꯑꯁꯣꯝꯅ ꯂꯥꯟ ꯆꯠꯄ ꯑꯗꯨꯗ ꯌꯥꯎꯅꯤꯡꯕ ꯑꯃꯗꯤ ꯌꯥꯎꯅꯤꯡꯗꯕ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯛꯂꯗꯨꯅ ꯌꯥꯎꯅꯤꯡꯗꯕ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯟ ꯑꯗꯣ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟ ꯑꯗꯣ ꯆꯠꯄ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯤꯆꯪ ꯆꯪꯕ ꯄꯥꯝꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯤ ꯑꯁꯣꯝꯅ ꯈꯣꯌꯨꯝ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯤꯟꯅꯔꯦ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯖꯩ ꯑꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯉꯁꯤꯃꯗꯤ ꯅꯦꯅꯥ ꯇꯥꯅ ꯄꯣꯊꯥꯔꯒꯦ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯂꯛꯇꯕꯒꯤ ꯏꯁꯥ ꯑꯁꯤ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤꯗꯤ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜꯅ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯈꯨꯟꯌꯦꯛ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯆꯪꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯌꯦꯠ ꯑꯅꯤ ꯄꯤꯈ꯭ꯔꯕ ꯑꯗꯨꯒ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯁꯨ ꯃꯥꯒꯤ ꯃꯈꯥ ꯇꯥꯕꯗ ꯂꯩꯕ ꯈꯣꯌꯨꯝ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯀꯧꯈꯠꯇꯨꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕ ꯐꯩ ꯇꯧꯁꯤꯁꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯔꯨꯒꯅꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯕ ꯑꯃꯥꯏꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯃꯥꯒꯤ ꯍꯩꯖꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤꯁꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜꯅ ꯊꯥꯔꯛꯀꯗꯧꯔꯤꯕ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯕꯨ ꯊꯤꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯃꯗ ꯌꯧꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯑꯣꯏꯍꯧꯔꯤꯕ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯋꯥ ꯇꯥꯟꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗꯁꯨ ꯌꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯊꯪꯅꯕ ꯈꯨꯜꯗ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯒꯨꯟꯁꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯂꯩꯔꯝꯂꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤꯕ ꯈꯨꯜ ꯍꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯎ ꯅꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜꯕꯨ ꯑꯐꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯌꯦꯛꯀꯤꯗꯤ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯅꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯇꯥꯟꯊꯣꯛꯂꯝꯂꯕꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜꯅ ꯈꯨꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏꯁꯤꯡꯗ ꯀꯠꯊꯣꯛꯀꯗꯧꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯌꯥ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯄꯨꯟꯁꯤ ꯂꯣꯡꯃꯟꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯃ ꯑꯍꯤꯡ ꯑꯃꯗꯗ ꯇꯨꯝꯅ ꯍꯥꯠꯇꯣꯛꯂꯤꯕꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤꯗꯒꯤ ꯑꯃꯥꯏꯕ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯇꯥꯎ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯊꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯂꯃꯟ ꯈꯨꯝꯃꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯕꯔꯖꯂꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨ ꯐꯥꯎꯕꯅ ꯈꯪꯈꯤꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯂꯣꯏꯅꯃꯛ ꯊꯪꯖꯤꯟꯈꯤꯕꯅꯤ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯃꯃꯤꯡ ꯆꯠꯈꯠꯂꯛꯄ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯂꯥꯏ ꯇꯤꯟ ꯇꯥꯏꯅꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ
ꯃꯍꯥꯛꯇꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯗꯨꯅ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯇꯤ ꯂꯩꯋꯥꯃꯟꯇ ꯂꯩꯈꯥꯏ ꯍꯤꯡꯁꯥꯕꯤ ꯇꯥꯏꯅꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯕꯅ ꯍꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯍꯥꯛꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯇꯨꯅ ꯃꯃꯥꯕꯨ ꯂꯥꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯥꯏ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯄꯨꯝꯅꯃꯛ ꯊꯥꯡꯖꯤꯜꯂꯁꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯥꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯊꯤꯗꯣꯛꯇꯕꯤꯗ ꯈꯨꯜ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯤꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯦꯛꯄ ꯈꯨꯅꯦꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯖꯤꯟꯕꯗꯣ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯌꯥꯈꯤꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨ ꯆꯩꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯈꯤꯕꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯆꯨꯝ ꯃꯔꯥꯟ ꯊꯤꯗꯣꯛꯂꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨꯗ ꯆꯩꯔꯥꯛ ꯄꯤꯔꯝꯂꯕꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯉꯁꯤ ꯈꯨꯜ ꯑꯗꯨꯗ ꯑꯣꯠꯂꯤꯕꯁꯦ ꯑꯣꯠꯂꯝꯂꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯅꯪꯂꯤꯕ ꯌꯨꯝ ꯀꯌꯥꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯥꯎꯕ ꯃꯥꯡꯈ꯭ꯔꯤꯕ ꯑꯗꯨ ꯃꯥꯡꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯅꯩꯒꯤ ꯈꯜꯂꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯦ ꯄꯣꯊꯥꯈ꯭ꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯈꯨꯜꯗ ꯂꯣꯠꯇꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯥꯟꯗꯥꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯀꯟꯕ ꯂꯥꯟꯗꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯗꯧꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯂꯣꯔꯦꯟ ꯀꯛꯇꯨꯅ ꯃꯥꯡꯍꯟꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯆꯠꯇꯨꯅ ꯈꯨꯜꯖꯥ ꯃꯤꯌꯥꯝꯗ ꯍꯥꯏꯔꯨꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯣꯏꯗꯅ ꯈꯣꯌꯨꯝꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯋꯥ ꯑꯅꯥ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯗꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯄꯥꯎꯖꯦꯜ ꯄꯤꯗꯨꯅ ꯀꯧꯊꯣꯛꯂꯨꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯆꯠꯈꯤꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯇꯧꯗꯨꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯅꯈꯣꯏꯕꯨ ꯀꯤꯍꯜꯂꯕꯁꯨ ꯃꯗꯨꯗ ꯊꯋꯥ ꯁꯥꯗꯅ ꯈꯨꯜ ꯑꯁꯤ ꯇꯝꯅ ꯂꯥꯛꯎ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯅꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯨ꯫ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯃꯍꯥꯛꯅꯁꯨ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯕ꯭ꯔꯖꯂꯥꯜꯕꯨꯗꯤ năꯈꯣꯏꯅ ꯁꯣꯏꯗꯅ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯥꯒꯤ ꯈꯨꯡꯒꯪ ꯆꯪꯉꯝꯗꯥꯏꯗ ꯈꯨꯜ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯃꯇꯝ ꯀꯌꯥ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯤꯔꯝꯂꯕꯅꯤ ꯑꯃꯗꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯨꯜ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯕꯤꯗꯨꯅ ꯃꯍꯥꯛ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯗ ꯆꯪꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯪꯂꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯈꯨꯟꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯁꯦ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯋꯥꯔꯝ ꯈꯔꯁꯨ ꯈꯪꯕ ꯉꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯛꯂꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯃꯊꯪ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯥꯎꯔꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯈꯤꯕꯗꯣ ꯁꯣꯝꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯗꯤ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯇꯥꯏꯅꯗꯨꯅ ꯑꯃꯗꯤ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫
ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯅ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯑꯃ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯧꯖꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤꯏꯍꯤꯡ ꯍꯤꯡꯅ ꯂꯩꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯄ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯃꯈꯣꯜ ꯇꯥꯈꯤꯗꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯥꯏꯕ ꯑꯃꯗ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ, ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯤ ꯂꯩꯔꯝꯂꯕꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯐꯥꯗꯨꯅ ꯄꯨꯔꯛꯁꯤ, ꯑꯗꯨꯒ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯍꯥꯏꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯈꯔ ꯆꯪꯒꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯀꯠꯊꯣꯛꯍꯜꯂꯁꯤ ꯍꯥꯏꯅꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯔꯅꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯊꯤꯅ ꯂꯥꯜꯂꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜꯅ ꯃꯤꯑꯣꯏ ꯈꯔꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜꯅ ꯃꯥꯒꯤ ꯃꯈꯥ ꯊꯥꯕꯗ ꯂꯩꯕ ꯑꯃꯥꯏꯕ ꯈꯔꯕꯨ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯇꯞꯐꯤꯡ ꯆꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ, ꯁꯥ ꯁꯟ ꯍꯨꯏ ꯍꯧꯗꯣꯡ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯔꯖꯂꯥꯜ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯂꯥꯟ ꯑꯗꯨ ꯉꯝꯗꯨꯅ ꯂꯥꯛꯂꯕꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗꯨ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯀꯅꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯃꯇꯝ ꯊꯥꯅꯕ ꯌꯥꯕꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯂꯥꯟ ꯂꯣꯏꯕꯒ ꯂꯥꯛꯂꯒꯅꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯇꯤꯡꯀꯝ ꯂꯩꯀꯝꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯁꯨ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔꯗꯤ ꯄꯤꯊꯣꯛꯈꯤꯕ ꯇꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯊꯦꯝꯅꯧꯗꯨꯅ ꯊꯝꯂꯒꯦ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜꯅ ꯐꯔꯦ, ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯈꯔ ꯈꯪꯅꯔꯛꯄꯒꯨꯝ ꯑꯍꯤꯡ ꯉꯁꯤꯃꯛꯇꯗ ꯃꯈꯣꯏꯅ ꯄꯨꯂꯞ ꯍꯧꯅꯔꯒ ꯆꯠꯈ꯭ꯔꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯉꯝꯃꯅꯕ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯕꯨ ꯇꯥꯏꯅꯒꯅꯤ꯫ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯕꯨ ꯍꯦꯛ ꯍꯥꯠꯂꯕꯒꯤ ꯇꯨꯡꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯀꯧꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯈꯥꯗ ꯊꯝꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯃꯈꯣꯏꯒꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌా ꯄꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯗ ꯂꯥꯟꯗꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯨꯅ ꯂꯥꯠꯆꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒ ꯃꯍꯥꯛꯀ ꯄꯨꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯛꯏ꯫ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ, ꯇꯥꯕꯤꯌꯨ ꯂꯥꯏꯅꯤꯡꯊꯧ, ꯉꯁꯤ ꯑꯩꯅ ꯇꯧꯖꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯣꯠ ꯅꯩꯗꯨꯅ ꯀꯌꯥ ꯑꯃ ꯌꯥꯏꯕꯤ ꯂꯧꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯂꯥꯟ ꯑꯗꯣ ꯂꯦꯞꯂꯨ ꯍꯥꯏꯗꯨꯅ ꯈꯥꯝꯕꯤꯕꯗꯒꯤ ꯑꯩꯍꯥꯛ ꯇꯣꯛꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯔꯖꯂꯥꯜꯅ ꯃꯈꯥ ꯇꯥꯅ ꯇꯦꯝꯁꯤꯟꯂꯛꯂꯕꯅꯤꯅ ꯍꯜꯂꯨꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯜꯂꯨꯔꯕꯗꯤ ꯑꯩꯒꯤ ꯌꯥꯏꯕꯤ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯃꯥꯏꯕ ꯕꯔꯖꯂꯥꯜ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯨꯅꯦꯛ ꯇꯧꯗꯨꯅ ꯅꯦꯛꯈ꯭ꯔꯕ ꯈꯣꯌꯨꯝ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯁꯥꯃ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅꯤ ꯂꯥꯏꯅꯤꯡꯊꯧ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯑꯃꯗꯤ ꯂꯦꯡꯃꯥꯟꯅꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯀꯧꯗꯨꯅ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯂꯥꯟꯊꯦꯡꯅꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯕꯔꯖꯂꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯨ꯫ ꯈꯣꯌꯨꯝꯒꯤ ꯂꯥꯟꯅ ꯈꯣꯌꯨꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯒꯦ, ꯇꯥꯏꯕꯪꯒꯤ ꯂꯥꯟꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯣ꯫ ꯑꯁꯨꯝꯅ ꯂꯥꯟ ꯑꯗꯣ ꯈꯥꯏꯗꯣꯛꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯨ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯄꯥꯈꯪꯕ ꯑꯃꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯔꯤꯕ ꯋꯥꯡꯄꯨꯔꯦꯜ ꯑꯃꯗꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅꯆꯤꯡꯕ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯥꯡꯂꯝꯆꯠꯇ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯗꯨꯅ ꯌꯥꯏꯕꯤ ꯃꯥꯡꯈ꯭ꯔꯕ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯟꯊꯥꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯈꯣꯌꯨꯝ ꯄꯨꯝꯅꯃꯛ ꯉꯛꯄꯗ ꯊꯦꯡꯂꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯄꯨꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ
ꯂꯥꯟ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯑꯃꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫